Image PAODAM tabri basumbu yumnam Anuradha Devinay Kongona Krumzari. Housing Maraiba PAODA. Hoki Bukung Kumarida Manipur New Kuntrama Pandamna COVID-19 positive over Tinakre, Neo Anina Lekidre. National People's Party na Ate Political Party Sangha People Alliance and the video of Lady Hana Conrad Samana High District Hospital Koksange Award Apasani Matanga CMO Dr. T.S. Razena Wapongka Pondarakle. Lunana. November के तंग कुंतले के इटालीदा कंप्रेस नेचुरल गैस न सेंबा ट्रक अमसुंग टेम्पो सिंग संगलिया लगने हाइना दिल्ली एनवायरनमेंट मिनिस्टर गोपाल राय पोंगोख्रे हाउसिंग पाउसन नो पिजरी COVID-19 पेंडेमिक मरसिदा मणिपुर दा होकिबा पंकुमरी दा मियो लिसंग मगा चनी पामर पुनि पंग कोविड टेस्ट तोबदा मियो कुथ्रामा पनौना कोविड पॉजिटिव ओरमबदगी ngasiगे कोविड पॉजिटिव ओइबगी चांग चादा अनि दशमिक अमा योखि पुंगफम मसिदा मियो अनिना लेखिद्रे Manipur State ki oina pandemic ase horakpadagi ngasi phawbada punba mioi lakh 13,800 chamri kontra covid test tokre mioi lakh 1,9,9 na positive oiba thenaki aduga mioi 1,500 na lekhidre Manipur Science and Technology Council Mastek Impal Sinduna Year of Awareness on Science and Healthcare Sadugama oina COVID-19 na Oheliba Pibum Singda focus Toraga Amadi NCSTC District Government of India na support tuna sahisigi December gi tangkundagi kulundoi phawa Master Complex Tayal Part Impal da skuntam leva mahiroi singi oiba state level science exhibition short play competition sport painting competition science quiz na singba pangthok lagani Sadugyaningba mahiroi singna tonga ba competition singe form office tagi natraga mastek.nic.in website asidege download tawraga chahi sigi December gi tangtara manga phawda master Office ta natraga mastek.nic.in website asida submit tawba yagani haina mastek ki director gi cherolamana hairi National People's Party NPP ki National President su oiriba Meghalaya State ki Chief Minister Conrad ke samana lakadriba sahida pangtokadriba Assembly election da NPP ki atai political party singa pre-poll alliance semnabagi wafam leite Party asina masagi laisaba tam amade ideology ga loinana mikhal de thengna gani high grade wapamasi ngasi Impal West District ta leiba HBS complex ta pangtokpa NPP da Europe mikhal da mere oigada ba candidate sing amade makhoigi workers sing bo opage tharamda sarup yaruraba matungda NPP ki National President Conrad ke sangmana permission na pongdokhibani mana makata ke bada mikhal loiraba matungi oina mikhal gi poll Laklabada post-poll alliance and the wapal yengani haiki. We have made it very clear a number of times that NPP has its own ideologies and we have our own constitutional principles and therefore we've always believed that we must contest the election on our own terms and based on our own ideologies. Therefore the question of pre-poll alliance is not there. Depending on the election results, we will see and discuss after the elections. But for this election, we are very clear that there will not be any pre-poll alliance. Ngasige NPP da Yorokpagi okiba mioi singdudi Konthozam Assembly Constituency degi mirap oigadariba Konthozam Sarat Wabaga Assembly Constituency degi Mayangbam Branzit amadi Hiangam Assembly Constituency degi Maibam Dhanabine Tharondada NPP ke State President and Kaishi Party as again National Vice President Alexander Kumar, National General Secretary Organization Thomas Sangma, Meghalaya ki MLA Marquitz, Marak Amati Ataymiyo Kiana Sarviaki. Intending candidates in Opagi, Mapung Waibatharamdada, National President Conrad K. Sangmana, NPP ki Central Office na Numit Kharini Sita Party asage Manipur ki Election Committee Amasem Lagani. Hariba Committee asana party asage candidate khana nabage amadi election ga mari lenaba thabak sang pai khanabage incharge oigani aduga committee na loba warem na aroiba oigani haina lokthopaka loinana
NPP ge youth wing ama oriba National People's Youth Front ke National Conference Manipur da mathang tha December ge tang tara da pangthoklagani Conference asida North East da lediba youth ke issue singi matang da khanagani amadi mifam sida mahang masamak amadi atei NPP ge national leader singsu sungsoi soidana yawani habigi thazaba pekhi Manipur Lenga Committee Center the Paliba BJP na lusang liba lenga na miyam ke yaipana pagi damalta pai khaliba sakot tharang ke scheme sing miyam da yahna pagi pandam da Manipur Lenga na pai khalak liba go to village 2.0 ge sarukama oina ngarang da ge JD College ke campus da Manipur ge Chief Minister and Birena haudoktuna naminni satharakhiba tharang solution kray solution kraba tharam asege Manam chana tunga ba lenga ke loisang singi stores ang hangtuna miyam da kanaba kaya miyam na hagthengna na phangale hiramasi ki matang da ekhoge jere bam pawme nilima sagapam dage paudamama Hozaina lejaribam pharmacy Jiri College ki campus manung dani ngarang go to village pangthoki ba mafam adumakta dani ngarang dagi hauraga ngasi phawba numinini pangthokpa sida Miyam gi wakhalon da kari phawbi bage haibado mayam taminasi Egi ming pio mani kawi akoi Kalinagar elef ki group ki oina akoi siga self ki phamba lakbani go to balance ki se akoi am nungai to BJP sarkar na yai phare Egi maming na lakhisana sabugat adungarang se laega go to bless to base mayam se phangda base ngasidi phange adusu asida asoiba leibase sabugat gi patta leite ba kamu se patta thibani na ikoi se thabak se pang thokre aigi ming morang temper Kumar laibam na baupra wa number 4 iri gi praja me amgi damata khanbiraga naminini ngasiga chonthana tobiram base asigi damak siambo hanna na thagachari amadi akoi jiri da leiba praja na office ta chalaga thengna ba awaba me amdo asida ikhoina tawjaba matamda free da ngasagi akoi gi kaino jabase Hamjariba card semba khangde any problem me am sa khoi sira tawjaba me am sira kana ba BBC dam ta siam boy khoi na hana thagachare Aigi ming Edu Kumar Singh Dibong Awang Lakai 1 number 10 Aduga Nungsidaraba Mantri Biren Busu Aigi Samoi Singh Thagachari Nungai Phondokchari ai Morang Tem Surjit Singh okay executive officer Najriba Municipal Council da leijabani go to village pangthok pibasida okay nomada pangthok pangamam da thabak haibadi ngarang khata oi mataragadi akoi gi khudongcha da basi mayama thenarangoni maramdi akoi nomada thabak da losan bai basi awabam oibana praja singgi mapung phana akoi gi pelan basu ngamda bai adumapu okay honorable chief minister na okay ngasi gi noma maga sangda biduna akoi nini chupna go to village sangdo an biduna praja singgi khudongcha ba hena pibiba amadi akoi basu okay praja singgi seba to phangan bibai damakta honorable chief minister amadi mai council minister sing basu ayakna ayaki makedagi thagaro phongdokchari Paudam jari bi image TV ki damak jiri bamdagi nilima sagapam Amaramda ngarang Jiribam district asigi yamna sakthok sanaba ama oina Manipuri Chief Minister N Biren Singh MP election basana zawa yauna minister Singh amadi sub secretary na Jiribamda go to village 2.0 oge tauranga mari lainana nomsaba thong western gate miyamda sinakiba amadi tipaimoki Valley suspension bridge hangtokiba kiabo ikai khumnabo oina Manipur Port Industry Corporation Limited ke vice chairman oidiba Kesar Kumar Singh na haikibada Manipur ki Chief Minister masamag laktuna Manipur ki miyamna amadi Jiribamge praja miyamna matam koinadage ngainarakpa nungsabathong western gate ase ngarang miyamda khusinabire go to village ke adisuba ram ke sarukama oina JD College ke compound da pangthok leba go to village asida saru yabiriba head of department Singh Atopa department Singh official Singh thabidaktuna Jiribam ke award pakya menka pirabagi damakta thagapa phondor li haiki Yapurot Laiba Kids Foundation School the best school in futuristic education 2021 ke award piragle
Hariba award as International Intersafe University na Sinba Global Education Summit amadi convocation ge tharamda pirakibadi. Indian Institute of Corporate Affairs ke auditorium da pangthokiba chinglamlaba tharambada school asige founder Wahengbam Brazabidu Singda trophy amadi certificate khusina krai. Kids Foundation the school na lakleba tungi Yumbiral Singh amadi samaj ke hongakliba Itialga Mari Lainana Matik Sava Education Skill amadi Lokshin Gyant Pibagidamakta Award asi pirakibani hairi. Kaksing District ki CMO Kaksinga Aikhogi Pomika Hospital ki matanda unarabada akhanaba paudam ama. Ngasi akoina laksariba mafam ase Kaksing District Hospital oiribra natraga Community Health Center ama oiribra haibagi chamam naba leiriba adugumlaba Kaksing Hospital dani akoina hojik laksariba ase asigumlaba hospital ase 6-5-year plan ni makada implement mapung phana tawgre hairagasu mafam asida matik saba khulai leitaba matik saba doctor leitaba matik saba specialist leitaba na maram oiriga khamai kege yamna maru oiriba technical dagi chandel dagi serau dagi sangai jin dagi lakko matamda junction ama oiduna ana laingi matangda kudong chaba kwaidagi pigedori mafam asi koi hojik hojikti awat apa kaya leibana piba ngamdana parjana awaba kaya mayungnari asigumnaba hospital asida hojik hojik kari karamba facility sing piribage parja mayamda karamba kudong chaba sing piribage haibadu ekoi punna khangminasi. Kaksing District ki Hospital asi official oina gazette notice topa leitribanina hojik phawa CHC amadi status the lady. Adubu hojik phawda CHC ama oibagi manpower infrastructure amadi equipment suna leitri haina paudam lakhi. Hojik phawda specialist manga leigadabada amadi MO mari leigadaba adu leitri X-ray machine amadi oxygen plant sangaraga su masak watpana maram oiduna function to ngamdana lady adubada mathau tawhanaba kana honari haina CMO Kaksing Dr. T.S. Razena phodorakle Akoinan public health ki norm ni matuna se simda legedaba simi yemagede akoi se yam sothana lai men power harga su se simda legedaba se yam da specialist department mangam ki legedaba ni surgery gi medicine gi gynae gi adegi pediatrics ki necessary si department manga si specialist legedaba ni akoi se lai si sumnagi necessary amaga gynae ga department ni kakile sigi sigi one do sugunu sigi hare ko moi de su amtalaite moi special amtalaite specialist na dulai aduga atopa even emo machine boda yam da tar ko gedam ni tar ki man ni ani ni bi o habin su mani om ledo adugi machine do su mo sigi ko haje adugi machine do su mo bulai na te ko is work ko ya wale atai di overall staff atai te yam su wale do bu wal su wana sidi and puri oina mayam goina pulapan and when book ning bothuna bana tamna kusul gamna gona go honari duba adu hana tai te decision yana das kotha tana bote ba ni bote honaje ICU ki matangda pongdorakpada phamung taramanga amadi ventilator di lae adubo masa khara watpana pangkhatpa loibangamdana leiri haina paudalokhi pensung phasana tawbidaba amadi security personnel watpa asinasu management da awaba kya thingnari Hiram Kiada awat apakia leiriba ase praja amati lokente MLA ga sultana tuna mabung phaba hospital ama oyanaba honaminese haiduna praja miyam da apel tawrakle COVID-19 gi pibam gi matangda paudam latuna CM po ona pongdorakpada housing phawda Kaksing district ta positive oikiba miyoi lesung taruk sohum humpuni toine recover tawkibana lesung taruk chane kunmari aduga sikhibana chamaga kunipane Housing Powder District Asida first dose listing marfu manga chama marfu daramanga aduga second dose dana listing yang khai mari sumna kuntrata rokatna first dose da 71.06% oiri aduga second dose na 44.92% oiri housing positive oiba maseng taret lady lenga na covid care center sing tingzinaba khangan khrabani na praja singna hidak kapthok bibagaloidana covid protocol appropriate behavior sing ngangna chamina se hana pal tawrakle MLA ke Ranjina Napsage makada lakpa seng tha tarmanga sumna paisa amata tinghandana lemna chahi asagi November tha phawa pigane haina miyam da laktokhiba adu thabakta onthokuna
ngasi sugunu kendra ke miyam da November thar ki seng lemna yan thokre sugunu kendra ke miyam na COVID-19 ge first wave amade second wave animakta sahi manga dage hauraga mathaki mipum khudimakta National Food Security Act napsa card paiba paidaba thidana MLA ke ranjina tha khudinge lupa lakh manga 10 taruk mari putoktuna tha tarmanga sumna mi amamanda chenkeji ahum makhai loinana AAY card paiba singda chenkilo kuntramanga tha khudinge sugunu kendra ke prasam miyamda seng lemna piduna ngasi November tha phauba lakibani haina development committee wangoge luchingba thodam dhamina phongdorakle sahi sege December thadage matam sangna thak chananaba haksang songningai oidabai esing thakba phangamdabadu phangalagene haina langthabang kendrige MLA karam samna ngasi kendra esege manungda paikhaleba water supply scheme singe piwam yengsanbada haikre ngasi kanchipu water supply scheme maintenance division ge EEL Iris division sege SO thabakasibu suriba Keystone Infra Private Limited ke project director Ramkrishna Yamna langthabang kendra yamna langthaban kendra kaya ising pinanaba langthabal kendra da paikhaleba topopi water supply scheme kanchipo water supply scheme haurebi water supply scheme pa amade karampa water supply scheme na chingbage phibam sing yangseleduna MLA karam samna makatana hai langthabang kendra ge processing ase sanglaba sahi kya dage mapungphana afaba ising thakpa phanglamde masigi maru eba maramde chada marfo partinglamde loinana prasada ising pinanaba water storage tank su saramde ngasidi mahana kendrage mihota amo ina mapungko eba daita lobage mathakta Manipur sarkar na lokhaliba thorangke asega loinana langthaban kendra khak datana nauria pakhanglaba kendra amade thongsu kendrage mapham kharada su ising pikadaba water supply scheme ge water storage tank pipe tingbage thabak thorang ka ayamba laurapanina chagi asagi December thadage pinaba thorang loide haina MLA karam samna makata ke Sri Saita Sai Baba gi marputara taruk suba mabokuman thauram ngarang sakolwan tera akam lekai da leiba kaubum sai mandida pangthokki bagaloinana ahal oiraba singda kambal khudon tamduna ikai khamnaba utkrei sai bhakta singna bazantara nitoi saktuna hodokhiba tharamba aduda bhakta singe maphamda su kambal amati pazapri singyan thoki terada lediba sai mandege bhakta singh asina purana rajbari Nomai bungda leiba Raja Dumra Singh Women Home RDSWH da lediba ahal oiribi nipi singh all as singe mapam singda sukambal amadi da kinasu katke Director of Settlement and Land Records Government of Manipur na chahi asagi January ke tang tarada thokiba 84 Clause A Pumlem Part Village Construction Survey Order amagi matung ina Director of Settlement Office AS and SO Kaksing amasung 84 Clause A Permanent Part of Farmers Development Committee ga puna kusamnaduna hosek sathariba lambu onba land survey asida kanagamba lupsina miyambu chamanahamba wapamba kya phongdaratuna lam onba asibu lebanaba wapam phongdaraba asi tawikedu haina 84 Clause A Permanent Part Farmers Development Committee ge maikede phongdarakle Permanent Part ngasi Makhatana Chathariba Lampu Onbaga Marilena Committee as a Secretary H. Saupana Pongdok Pada Hosik Pumlem Pata Chathariba Village Construction Survey Asi Lamnam Asigi Miamna Departmenta Haizaruraka Putharpadi Maramasina Survey Asida Chankadaba Masang Matumba Amasung Official Maintenance Kudimak Miamna Putuk Sabani Maram Asina Miam the Gis Selgi Olba Contribution Tozabani Kanagambana Hairiba Contribution to Asi Pidrabadi Masa-masana dokol tauriba lopham sing asi department na state land oina thambiyo haijari haike Kaksang Assembly constituency gi manung channa leiba government ke high school ta ama oriba sora high school sora asi lisingani kunito ikulumdo gi session hobana ngana basamsin pi haina all sora student union asuna government ke puning singsilali ngasi all sora student union ge thomisina pomisanga loinana sora ching wangwada leiba sora high school ge nauna saba loikraba amasung saba loishendriba school ge shangsing
Yangsalaba Tungda All Sora Student Union के President Muhammad Adil Sahina Pangwi Sangda Pongdoropada Sora Haidaba Khungang Asi Laidaba Imungka Ayamba Oibana Arapa Kaksing Yongna Natraga Lanai ki School Singda Satuna Mahi Tamba Ngamdabana Ayamane Kumzali Singane Tarahumdoida Sora Junior High School Bu Sora High School ge Thakta Upgrade to Bikre Kumzali Singane Taramangada Mahiroi Chohum Lom Lairambi Adubo School Sang Matik Sana Gamena Sembidabana Ulapa Sahida Amok Mahiroi Masang Khangta Handaki Sora Sangka Wangmata Ladiba Sora High School ge Sang Asige Classroom Kara Gamena Saba Hauduna Loishin Basu Yaukre Saba Hauramlaga Loishin Bidina Ladiba Classroom Sangsu Lady Laibak Thibadi Ngapi Semina Basokida Laitabana Amasung School Asagi Matik Saba Pansing Nachingba Laitribana Sana Uniform Bo Oiduna Lairambage Mawongda Lairambasu Ngasagi Yangsang Kongsat Asida Thengnare School asigi Matotaba Nupi Amasung Nupabgi Mapanthokpam Konga Hampamsu Amata Sabita Duna Ngasi Pawuledi Soragi Amata Ngadaba Government ke School Sora High School Asi Soragi Ladiba Luchang Pasinka Amadi Manipur Government ke Mari Lainaba Loishanka Amadi Manipur ke Chief Minister na Miang Changbiduna Thuba Matamda Sankat Sakatpage Thabak Sing Asi Loishan Biu Sogli Sangani Kunito Kolumdoigi Session Dagi Mahi Tamba Honna Basin Biu All Sora Student Union Hazariba Asida Gamena Tavitrabadi All Sora Student Union Soragi Miam Gluinana Akanba Makhan Makhage Khonzang Kya Sangsinaba Samsaduna Lady Hainasu All Sora Student Union ke President Muhammad Adil Sahina Pongdoragle Mari Lainaba Department Singna Atuba Matamda School Asibu 2022 amadi 2023 gi session haubasin nang hanbiu masida Mari Lainaba Department Singna mapum phana yengsanbiraga amadi local leader sing soragi leiba singjina pressure pipiraga atuba matamda school asi loisan hanbiu masida karigumba thindaduna leiba taragadi All Sora Student Union na makata ba kongjang sing leptana sangsalakani haibasi press ki makeda thamjari Compressed natural gas CNC na semba essential service ke engage to ba truck sing amati tempo sing November ge tang kudretege Delhi da sang maya halagani wapuma se dalege Environment Minister Gopal Raina phondo kebane Capital City pollution level Wangbana maram oiduna November ge tang kuni thudege sowa malpo bagari sing changhandana laglebane Compressed natural gas nataba atei thauna chenba truck sing de Delhi December ge tang ahum pawa changba athing balai kebane haire Ising nungsit sengdabagi changka wangna lebana maramo itna overland class sing November ge tang kumapan pawa chinjang kre game ke office punamati November ge tang kumatpon dege thabak tawa horagane haire Government employees singna public transport chatok sasan tawna basu minister na appeal tawke Delhi government educational institution punama November ge tang ka ahum dege thong thingnanaba order thokibane Samajwadi Party SP Chief Akhilesh Yadavna Resident Party Sangha Alliance Semnanaba Honeringaida Ama Admi Party Apke Luchingba Sanjay Singhna Samajwadi Party ge Chief Akhilesh Yadav unakre Rashtriya Lok Dal ge Lusangba Jayant Chaudhary ga su unakre idea ge Mising Kwaidigi Yamba State Oidiba Uttar Pradesh ke Assembly Mikhal ge Mangoinana Resident Party Sangha Alliance Tawnanaba Akhilesh Yadavna akanba thabak sang silibani Uttar Pradesh की योगी आदित्यनाथ अनुसंबा बीजेपी के गवर्नमेंट के प्रिंसिपल चैलेंजेस असे अखिलेश यादव ने हाइलाइट समाजवादी पार्टी ना अचौबा पार्टी का एलायंस तौरोय हाइबा वफम सुलैरिबनी लिसिंगने तरतरेता समाजवादी पार्टी ना कांग्रेस का एलायंस तौकी अदुगा लिसिंगने तरामापंदना बहुजन समाज पार्टी का एलायंस तौकी अमदी अनिमक्ता बीजेपी का पक्तंगना काखिबने आम आदमी पार्टी ना अखिलेश यादव का उनरबा मतुंगदा हाइखिबदा बीजेपी के मायुक्ता कमांडर प्लेटफॉर्म बा आमा सेनबा खनखि जुलाई दसु आम आदमी पार्टी के मियामना खंगनरबा राज्य सभा एमपी संजय सिंहना अखिलेश यादव को उनखे हाइरी अयोध्या टाउन दा लेडिबा टेंपल अमदगे हंदकता आम आदमी पार्टी के तिरंगा यात्रा हौदोखिबा लेरिबनी लाकदबा मतमदा दिल्ली चीफ मिनिस्टर अरविंद केजरीवाल ना लखनऊ दा पांगथोकदबा रैली अमदा वांगांगने हाइरी
Housing Oribada Mariba Pau, Amane Pizadi. Hoki Pung Kumarida, Manipur, New Kuntrama Panama COVID-19 positive over Tinakre, New Anina Lake. National People's Party na Ate Political Party Sangha People Alliance Sangha Video Pamle De Haina Congress Sangmana High Grade. District Hospital Koksange Award Apasani Matanga CMO Dr. T.S. Vazena Wapongya Pungarakle. Luinana, Nabe Magitang Kontaritiki Talida compressed natural gas na Semba Dragamasung Tempo Sing Sangria Lagani Haina, Delhi Environment Minister Gopal Rana Pungakre. Imes PAODAM ngasig di matang sa daloy sari ng tabili bisang mo amukahna kurum sari.